CM Khemchand Makhan Village Chatuna IDP Singa Unakre, Konsakhulgi Naga Taru kidnap Taukibagi thoudokta chena ba Mari Fare CM. Naga amasung kuki ani marakta hauzik thokliba umkhatnabagi thoudok asigi manung channa haukiba mi tara humdoida Kangpopi district manung chanba lailon wifi kuki khuldagi Konsakhulgi Naga taru kidnap taukibagi thoudok aduda chena ba mi Mari Fare Makhatana hauziksu Sir Samadi rescue operation gi thabak chathari Haina Chief Minister Yumnam Khemchand na phongdokhre thoudokuna maram oiraga lanchinarakuna Makhan Naga village sa changjafam lauduna leriba Konsakhulgi IDP sing adugi fiwam ngasi Chief Minister na luchingba ministerial team amana hakdengna na yengsinba chatkiba khongchit amaga mari leinana Chief Minister Yumnam Khemchand na wafamasi phongdokhibani Chief Minister na makhata na haikibada Fazan kiba Naga hostage taruk adu rescue taunaba yamna kanna honari isu asi lengakna yamna hauchina lawi loinina thoudok aduda chena busing adu masak khangdokna ba amasung fana ba investigation gi thabak yamna kanna chathari Haina phongdokhi Chief Minister gi khongchet adugi manung channa hauzik Makhan Baptist Church ta changsafam lauduna leriba Konsakhulgi khunja sing adugasu hakthengna na unaki church asida hauzik haukiba me tara humdoida kuki milijan singna hostage oina fazilubadagi thadorkraba nupi angang yauna punna meeoi 35 changsafam lauduna leiri khongchet adugi manung channa Chief Minister na IDP singda ching hawai alu telho achathau sini chamana masung biskina ching relief materials sing yanthoki Makhan Naga village taleriba community hall gi Fiwam adusu Chief Minister na yingsin kibaga loinina local authorities sing amasung villager singa loinina hariba community hall asida IDP sing masing hena leiba yanaba khanaki Kangpopi district ki DC da suma famadu daleriba IDP sing da nomagi tangai fadana changraba yadraba polam sing amasung mattress sing pinena ba khangan ki Chief Minister gi khongchet aduda Deputy Chief Minister Losi Dikho tongan ba MLA sing civil amadi police ki makok thongba singsu yauki Makhan Naga village asi Kangpopi kendra gi manung chanba mafam ama oirabasu ngasigi Chief Minister gi khongchet aduda Kangpopi AC gi MLA oriba Deputy Chief Minister Nemcha kipgianadi saru yaba lakide Panba yabadi kuki amasung Naga anigi marakta hauzik thokliba umkhatnaba asina maram oiraga Kangpopi district ke tongan mamafam daleriba Naga khul ayamba lanjena kre